Mamangayda lauba nupa ama layrame. Mahakki masanupa ahum layrame. Masanupa ahalga yaymagadi mapaga loinena thabak satminnay. Labukta amasung umangda satlamme. Aduga masanupa atombadi yumgi thabak tawduna mamagi mateng pangduna layrame. Maramasina mayambasingna mahakpu karem kathainabiba tawramme. Amasung mapa mama laytaba matamdasu tathi tawayna tawbiramme. Matamna asum hawkibana mapa mama animak ahal osilagtuna sikhiramme. Aduna makhoygi lan thumsing adu masasingna yana thoklamme. Mayamba anina maru oiba mal sangsing adu yanthoknaramme. Adubu manaw nupa atomba adugiti supnatangi makhoyna pamnadraba una saba marak sappaga sangba kairaba tan totpada sizinaba patra amakhak thunglamme. Mayamba anina asumna hairame. Inaw atombadi tal takpa hauba adum tawbanina masigi patra asina mangonda yamna kanagani. Manaw nupa atomba adudi mayamba singi asigumba maong mataw asida yamna nungayjaramde. Adubu karisu tawba ngamlamde. Mahakna khalamme. Yom asida makhatana asum layrubagi kanaba laytre. Aduna mayamba singdagi biday tawduna mahakki punsi nungayba thijanaba satkhiramme. Mahakna asum lakpa matamda pat amagi mapal yoksilaklamme. Mahakna kairi tawraba tal tonanaba patra adu thaurina yasinduna samjilamme. Aduga hinaw ama onthoklamme. Madudagidi nupa masa aduna say anikhak khullaga nau oina sizinaduna Honduras tamna satkhiramme. Mahakna asum lakpa matamda achauba konung ama thengnaramme. Maduda mahak sangsilaklamme. Aduga ningthauga wari sanage haijaramme. Ningthaugi manakta sanglaktuna ningthauda khurumjai. Ningthauna wahang kaya hanglamme. Nupa masa adugi mama mapa imung manunggi maramda amasung mafam masida kari tawbagidamak laklibano haibana singba hanglamme. Nupa masa aduna asumna khumme. Iningthau aihak lairaba lauba amagi masani. Aigini haibada supnatangi tal totnanaba patra asinatana karisu leijadre. Aihak mafam masida thabak thiba laksabani. Nupa masa adugi paukhumdu tabada ningthau adu kanna nokthuklaktuna asumna hairamme. Haha, senglabra nupa masa. Nangini haibada karisu leitraba. Laibakna butamlamlabadi soidana ahongba kaya laktawribani. Masidagi ningthau aduna nupa masa adubu lanmigi pham hapiramme. Asumna ningthau adugi khwaidagi asanba puksel sengba mathauna leiba misak oiraklamme. Ningthau asigi naitom poksabi masak mataw yamna phajarabi masanupi ama lairamme. Laibak asida mahaki phajaba amasung hai singba kaya asigi maramda sakna sonaramme. Maikai kayadagi hariba Rajkumari asibu luhongnabagidamak haija warol kayasu laklamme. Adubu ningthau masanupi asinadi amatta yaramde. Mahakna asumna hairamme. Aihaki luhongbagi kudolpot oina pat asigi wangmada leiba hingchaba adugi yamna maru oina thamjaba thangsang sanagi yenbi ahum sanagi thaumai amasung sanagi jantra hariba singase piba ngamba miyoi aduga aiga soidanamak luhongani. Asumna ningthaugi masanupa kaya thauna pharaba lanmi kayana hingchaba adugi seksinna thamjariba polamsing adubu laurunaba chatnakhi. Adubu makhoi kana amata hingna halakhide. Hingchabagi masinjak loinamak oikhiramme. Asumna asum hawkiba asida mapa ningthau adu masanupigi bor phanglaroidra khanduna yamna mathwai wajaramme. Asumna asum tawragadi mahakki mahut sinduna ningthau oihogadaba misu lairoidoribani. Asumna bor khanbagi paw asida nupa masa aduna khalamme. Asuk phajakraba maja ibema asigi bor khanbadi sanging asina matik sai. Mahaksu sanging asida yauningladuna ningthaugi manakta laktuna mahaksu saruk yazage haina hairamme. Nupa adugi wadu tavada
ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤ ꯀꯌꯥꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯤꯅꯥꯏ ꯅꯪꯅ ꯍꯦꯛꯇꯃꯛ ꯉꯝꯒꯅꯤ ꯈꯟꯕ꯭ꯔꯥ? ꯑꯁꯨꯝꯅ ꯉꯥꯡꯂ ꯐꯥꯎꯕꯗ ꯅꯨꯄꯥ ꯑꯁꯤꯗꯤ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯅꯤꯡꯊꯧꯗ ꯑꯗꯨꯃꯛ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯃꯩꯊꯪꯗꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯑꯁꯥꯎꯕ ꯅꯦꯝꯊꯔꯛꯇꯨꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯐꯔꯦ ꯆꯥꯡꯌꯦꯡ ꯑꯁꯤ ꯌꯥꯎꯖꯔꯣ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯥꯅ ꯍꯤ ꯁꯥꯗꯨꯅ ꯇꯣꯡꯂꯒ ꯂꯥꯛꯈꯤꯕ ꯇꯜ ꯇꯣꯠꯅꯅꯕ ꯄꯥꯇ꯭ꯔ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯤ ꯑꯣꯏꯅ ꯍꯣꯟꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯂꯦꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯊꯝꯐꯝ ꯁꯥꯁꯤꯡꯒꯤ ꯊꯝꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯥꯁꯤꯡ ꯐꯨꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡ ꯈꯔ ꯈꯨꯜꯂꯒ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯁꯥ ꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯀꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯨꯅ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯊꯛ ꯑꯗꯨꯗ ꯃꯅꯨꯡꯗꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯅꯅꯕ ꯃꯈꯨꯜ ꯃꯆꯥ ꯑꯃꯁꯨ ꯍꯨꯠꯇꯣꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯊꯥꯡ ꯑꯗꯨꯁꯨ ꯍꯤꯡꯆꯥꯕ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯊꯥꯡ ꯑꯁꯤꯗꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯜ ꯈꯔ ꯆꯦꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯍꯦꯛ ꯁꯥꯎꯕ ꯃꯇꯝꯗ ꯊꯥꯡ ꯑꯁꯤꯗꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯁꯥꯁꯤꯡ ꯑꯁꯤ ꯀꯟꯅ ꯐꯨꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝꯊꯛꯇꯒꯤ ꯅꯨꯡ ꯂꯪꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯡ ꯑꯗꯨꯗ ꯄꯥꯜꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯊꯣꯛꯂꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯅ ꯍꯥꯏꯔꯝꯃꯤ, "ꯏꯍꯦ, ꯑꯩ ꯁꯥꯎꯗꯦꯅꯦꯍꯦ! ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯗꯨ ꯈꯣꯟꯖꯦꯜ ꯀꯟꯅ ꯂꯥꯎꯔꯤꯕꯗꯤ?" ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯥꯁꯤꯡ ꯑꯗꯨ ꯐꯨꯔꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯊꯥꯡ ꯃꯈꯣꯜ ꯊꯣꯛꯂꯛꯈꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀꯁꯨ ꯁꯥꯁꯤꯡ ꯐꯨꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯊꯥꯡ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯁꯥꯎꯔꯛꯇꯨꯅ ꯊꯥꯡ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ "ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯣ, ꯑꯩꯅ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ" ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯀꯨꯝꯊꯔꯛꯇꯨꯅ ꯊꯥꯡ ꯑꯗꯨ ꯈꯨꯜꯂꯒ ꯃꯥꯒꯤ ꯍꯤ ꯑꯗꯨ ꯍꯣꯟꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯄꯥꯠꯇꯨꯒꯤ ꯋꯥꯡꯃꯗ ꯆꯠꯇꯨꯅ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝ ꯑꯃꯗꯤ ꯐꯪꯖꯔꯦ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯆꯨꯖꯥꯛ ꯈꯔ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯒ ꯊꯧꯔꯤ ꯆꯕꯨꯟ ꯑꯃꯁꯨ ꯃꯥꯒꯤ ꯍꯤ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯍꯤꯡꯆꯥꯕꯒꯤ ꯂꯩꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯅꯥꯒꯤ ꯌꯦꯟꯕꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯄꯥꯠꯀꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯐꯖꯔꯕ ꯃꯁꯥ ꯃꯔꯤꯡꯁꯤꯡ ꯑꯗꯨꯅ ꯐꯟꯗꯣꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯌꯦꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯆꯨꯖꯥꯛꯁꯤꯡ ꯑꯗꯨ ꯈꯔ ꯈꯔ ꯆꯥꯏꯗꯨꯅ ꯊꯦꯝꯗꯨꯅ ꯃꯥꯒꯤ ꯍꯤ ꯇꯝꯅ ꯌꯦꯟꯕꯤꯁꯤꯡ ꯑꯗꯨ ꯍꯣꯏꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯍꯤꯗ ꯀꯥꯈꯠꯂꯒ ꯌꯦꯟꯁꯤꯡ ꯑꯗꯨ ꯊꯧꯔꯤꯅ ꯀꯤꯁꯤꯜꯂꯒ ꯍꯤ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯡꯃ ꯇꯝꯅ ꯍꯣꯜꯂꯛꯂꯝꯃꯤ꯫ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯇꯅ ꯊꯨꯝ ꯈꯨꯖꯣꯞ ꯈꯔ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯍꯤꯡꯆꯥꯕꯒꯤ ꯂꯩꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝꯗ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯩꯈꯨ ꯀꯥꯕ ꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯅꯨꯄꯤꯗꯨ ꯊꯣꯡ ꯊꯥꯛꯄ ꯇꯧꯕꯗ ꯃꯊꯧ ꯌꯥꯝꯅ ꯆꯤꯜꯂꯝꯈꯤꯅꯤ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯌꯨꯝꯊꯛ ꯑꯗꯨꯗ ꯊꯨꯅ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯩꯈꯨ ꯊꯣꯛꯐꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯍꯣꯕ ꯃꯈꯨꯜ ꯑꯃꯗꯒꯤ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯆꯥꯎꯔꯕ ꯆꯐꯨ ꯑꯃꯗ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯁꯥ ꯐꯨꯠꯄ ꯃꯍꯥꯛꯅ ꯎꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯣꯕ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯊꯨꯝ ꯑꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯊꯥꯗꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯔꯝꯂꯒ ꯇꯞꯅ ꯃꯍꯥꯛ ꯌꯨꯝꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯐꯨ ꯑꯗꯨ ꯊꯥꯡꯊꯔꯒ
ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃꯗ ꯁꯥ ꯑꯐꯨꯠꯄꯁꯤꯡ ꯑꯗꯨ ꯍꯩꯊꯔꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯃꯕꯨꯛ ꯂꯥꯝꯂꯗꯨꯅ ꯆꯥꯕ ꯍꯧꯋꯤ꯫ ꯍꯦꯛ ꯆꯥꯕꯒ ꯃꯍꯥꯎ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯨꯝ ꯌꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯥ ꯑꯐꯨꯠꯄꯁꯤꯕꯨ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯃꯍꯥꯎ ꯇꯪꯂꯨꯕꯗꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯃꯍꯥꯎ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯨꯝ ꯌꯥꯛꯂꯝꯂꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯕꯨꯛ ꯂꯥꯝꯂꯕ ꯍꯤꯡꯆꯥꯕꯒꯤ ꯄꯤꯖꯅꯕ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯅꯧꯅ ꯁꯥ ꯐꯨꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯇ꯭ꯔ ꯑꯃ ꯄꯥꯏꯔꯒ ꯍꯤꯡꯆꯥꯕꯒꯤ ꯁꯅꯥꯒꯤ ꯊꯥꯎꯃꯩ ꯑꯗꯨ ꯄꯨꯔꯗꯨꯅ ꯒꯨꯍꯥ ꯑꯃꯒꯤ ꯃꯅꯥꯛ ꯇꯥꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯅꯣꯟꯊꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯔꯒ ꯒꯨꯍꯥ ꯑꯗꯨꯗ ꯏꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯁꯅꯥꯒꯤ ꯊꯥꯎꯃꯩ ꯑꯗꯨ ꯄꯨꯗꯨꯅ ꯊꯨꯅ ꯆꯦꯜꯂꯛꯇꯨꯅ ꯃꯥꯒꯤ ꯍꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯃꯍꯥꯛ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯄꯥꯠ ꯑꯗꯨ ꯊꯨꯅ ꯂꯥꯟꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯤꯡꯆꯥꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯉꯥꯏꯕꯗ ꯀꯨꯏꯃꯜꯂꯛꯄꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯁꯤꯡ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯏꯔꯥꯛꯅꯗꯨꯅ ꯋꯥꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯍꯤꯡꯆꯥꯕꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ, ꯑꯩꯒꯤ ꯁꯅꯥꯒꯤ ꯊꯥꯎꯃꯩ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯃꯗꯨꯗ ꯍꯤꯡꯆꯥꯕꯤꯅ ꯈꯨꯝꯃꯤ, ꯑꯩꯁꯨ ꯈꯪꯖꯗꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯈꯣꯡ ꯄꯥꯏꯔꯒ ꯒꯨꯍꯥ ꯑꯁꯤꯗ ꯏꯟꯊꯕꯤꯔꯝꯕꯅꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤ? ꯑꯩꯒꯤ ꯂꯟ ꯊꯨꯝ 3 ꯃꯥꯡꯂꯕ? ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯁꯅꯥꯒꯤ ꯖꯟꯇ꯭ꯔ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯕ? ꯐꯩ, ꯍꯟꯗꯛꯇꯤ ꯁꯣ ꯃꯔꯣꯜ ꯂꯣꯟꯗꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯍꯨꯔꯥꯟꯕꯗꯣ ꯁꯣꯏꯗꯅ ꯐꯥꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯥꯎꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯍꯔꯥꯎꯅ ꯍꯥꯟꯅꯒꯨꯝ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯍꯨꯔꯥꯟꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯂꯣꯠꯐꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯍꯩ, ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯄꯥ ꯃꯆꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯐꯥꯔꯦꯗꯣ꯫ ꯅꯪꯅꯅꯤ ꯑꯩꯒꯤ ꯁꯅꯥꯒꯤ ꯊꯥꯡ, ꯁꯅꯥꯒꯤ ꯌꯦꯟꯕꯤ 3 ꯑꯃꯁꯨꯡ ꯁꯅꯥꯒꯤ ꯊꯥꯎꯃꯩ ꯍꯨꯔꯥꯟꯈꯤꯕꯗꯣ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯀꯤꯕꯅ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯏꯄꯥꯃꯥꯟꯕ, ꯑꯩꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ, ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯔꯣꯏ꯫ ꯀꯔꯤ? ꯑꯣꯏꯊꯣꯛꯇꯕꯅꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯍꯤꯡꯅ ꯆꯠꯈꯤꯗ꯭ꯔꯤ, ꯅꯪꯁꯨ ꯃꯈꯣꯏꯒꯨꯝ ꯂꯣꯏꯁꯤꯜꯂꯒꯗꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯁꯨꯔꯨꯡ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯪꯒꯣꯝ, ꯍꯋꯥꯏ ꯆꯦꯡꯋꯥꯏꯅꯆꯤꯡꯕ ꯄꯤꯖꯗꯨꯅ ꯅꯣꯏ ꯄꯦꯜꯂꯛꯂꯕ ꯃꯇꯝꯗ ꯆꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯀꯩꯁꯨꯝꯁꯪꯗ ꯂꯩꯖꯔꯕꯁꯨ ꯆꯥꯕ ꯊꯛꯄꯗꯤ ꯐꯖꯅ ꯐꯪꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯃꯈꯨꯜ ꯃꯆꯥ ꯑꯃ ꯍꯨꯠꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯈꯨꯠ ꯇꯤꯡꯊꯣꯔꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯒꯗꯧꯔꯤꯕ ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯅꯣꯏ ꯄꯦꯜꯂꯦ, ꯆꯥꯕ ꯌꯥꯕ ꯃꯇꯥꯡ ꯌꯧꯔꯕꯔꯥ ꯈꯪꯗꯧꯔꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯪꯂꯗꯨꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯍꯧꯔꯝꯕ ꯊꯨꯗꯦꯛꯄ ꯃꯇꯝꯗ ꯏꯒꯨꯝꯅ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯆꯨ ꯊꯣꯛꯄ ꯎꯁꯥ ꯃꯆꯥ ꯑꯃ ꯑꯍꯣꯕ ꯑꯗꯨꯗ ꯂꯤꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯎꯁꯥ ꯑꯗꯨ ꯃꯤꯗꯨꯒꯤ ꯃꯈꯨꯠꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏ ꯃꯥꯟꯕ ꯃꯍꯤ ꯑꯗꯨꯁꯨ ꯊꯣꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯉꯤ, ꯃꯍꯥꯛꯀꯤ ꯎꯟꯁꯥ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯟꯁꯤꯜꯂꯦ, ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯪꯒꯣꯝ ꯍꯋꯥꯏ ꯄꯤꯖꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤꯕꯝ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ
ꯊꯤꯟꯗꯣꯔꯛꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯀꯣꯕꯤ ꯃꯈꯣꯛ ꯑꯃ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗ ꯊꯤꯟꯗꯣꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯊꯥꯡ ꯁꯣꯔꯤ ꯑꯃꯅ ꯀꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯅꯨꯄꯥ ꯑꯁꯤ ꯈꯔ ꯅꯣꯏꯈꯠꯂꯦ, ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯍꯤꯡꯆꯥꯕꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ, ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯅꯣꯏ ꯅꯣꯏ ꯂꯥꯎꯔꯦ, ꯆꯥꯕ ꯌꯥꯔꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯁꯤ꯫ ꯑꯩꯅ ꯃꯈꯣꯏ ꯀꯧꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯁꯨꯔꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯒ ꯏꯟꯁꯥꯡ ꯑꯣꯏꯅ ꯊꯣꯡꯂꯝꯃꯨꯀꯣ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯝꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯩꯗ ꯏꯟꯁꯥꯡ ꯊꯣꯡꯅꯅꯕ ꯀꯣꯟꯖꯥꯎ ꯑꯃ ꯊꯥꯡꯒꯠꯂꯝꯂꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯂꯧꯔꯨꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯃꯁꯤꯒꯤ ꯑꯆꯧꯕ ꯕꯦꯔꯆꯥꯟ ꯑꯁꯤꯗ ꯐꯝꯃꯨ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯇꯨꯅ ꯐꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯍꯥꯛꯇꯤ ꯕꯦꯔꯆꯥꯟꯗ ꯑꯃꯨꯛꯇ ꯐꯝꯗ꯭ꯔꯤꯕꯅ ꯍꯩꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯩ ꯇꯥꯛꯀꯦ, ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯦꯔꯆꯥꯟꯗꯨꯗ ꯈꯨ ꯀꯨꯟꯗꯨꯅ ꯐꯝꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯆꯧꯕ ꯕꯦꯔꯆꯥꯟ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯐꯣꯡ ꯐꯣꯡ ꯁꯥꯔꯕ ꯏꯁꯤꯡ ꯌꯥꯎꯔꯤꯕ ꯆꯐꯨ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯂꯒ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯑꯃꯗ ꯆꯔꯨ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯃꯤꯇꯝ ꯁꯥꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯕꯒꯤ ꯃꯑꯣꯡꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯒꯤ ꯁꯣ ꯆꯕꯨꯟ ꯑꯗꯨ ꯂꯧꯔꯒ ꯃꯔꯣꯜ 12 ꯂꯣꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯁꯅꯥꯒꯤ ꯖꯟꯇ꯭ꯔ ꯑꯗꯨ ꯂꯧꯗꯨꯅ ꯃꯍꯥꯛ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯔꯛꯇ ꯂꯣꯠꯂꯒ ꯊꯝꯂꯝꯕ ꯍꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤꯗꯤ? ꯃꯥꯗꯤ ꯌꯥꯝꯅ ꯇꯨꯝꯒꯟꯕꯅꯤ, ꯇꯨꯝꯂꯔꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯁꯨꯛꯍꯧ ꯍꯧꯒꯠꯂꯛꯇ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯂꯥꯛꯄꯅ ꯍꯥꯜꯂꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯍꯤꯡꯆꯥꯕꯗꯨꯅ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯆꯔꯨꯒꯤ ꯃꯤꯇꯝꯗ ꯐꯤ ꯁꯦꯠꯆꯤꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯖꯟꯇ꯭ꯔ ꯑꯗꯨ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯁꯣ ꯆꯕꯨꯟ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯔꯣꯟ 12ꯒꯤ ꯄꯧꯔꯣꯟ ꯑꯗꯨꯁꯨ ꯍꯥꯡꯂꯝꯂꯦ꯫ ꯈꯨꯠꯂꯥꯏ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯪꯂꯒ ꯑꯆꯧꯕ ꯆꯐꯨ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯃꯌꯥ ꯂꯥꯎꯅ ꯀꯥꯔꯒ ꯃꯨꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯑꯁꯥꯎꯕ ꯄꯦꯟꯗꯕꯁꯤꯡꯅ ꯊꯨꯝꯍꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯊꯤꯔꯨꯅꯕꯒꯤꯗꯃꯛ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯠꯀꯤ ꯃꯄꯥꯟ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯎꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯁꯅꯥꯒꯤ ꯖꯟꯇ꯭ꯔ ꯑꯗꯨ ꯈꯣꯡꯗꯨꯅ ꯁꯥꯟꯅꯕ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯤꯡꯆꯥꯕꯗꯨ ꯁꯥꯎꯃꯟꯈꯤꯕꯅ ꯄꯥꯠ ꯑꯗꯨꯗ ꯆꯣꯡꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯠ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯨꯃꯟꯈꯤꯕꯅ ꯏꯔꯥꯛꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯋꯥꯡꯃꯒꯤ ꯇꯣꯔꯕꯥꯟ ꯌꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯗꯤ ꯏꯁꯤꯡ ꯀꯥ ꯍꯦꯟꯅ ꯊꯛꯈꯤꯕꯅ ꯏꯔꯥꯛꯅꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯁꯝꯒ ꯍꯥꯠꯂꯒ ꯐꯤꯖꯣꯜ ꯐꯖꯕ ꯍꯣꯡꯗꯣꯛꯂꯦ꯫ ꯍꯤꯡꯆꯥꯕꯒꯤ ꯊꯥꯡꯁꯪ ꯑꯗꯨꯁꯨ ꯌꯦꯞꯁꯤꯜꯂꯦ꯫ ꯁꯅꯥꯒꯤ ꯖꯟꯇ꯭ꯔ ꯑꯗꯨꯁꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯦ꯫ ꯑꯗꯨꯒ ꯈꯨꯠꯀꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯅꯥꯒꯤ ꯊꯥꯎꯃꯩ ꯑꯗꯨ ꯄꯥꯏꯔꯒ ꯁꯅꯥꯒꯤ ꯌꯦꯟꯕꯤ 3 ꯑꯗꯨ ꯄꯨꯔꯒ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯧꯃꯤ ꯂꯥꯟꯃꯤ ꯆꯣꯠꯅ ꯇꯤꯜꯂꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ꯫ ꯄꯨꯝꯅꯃꯛꯇꯨ ꯎꯔꯨꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯈꯨꯗꯣꯜ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯨꯍꯣꯡꯂꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯔꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯇꯝ ꯁꯥꯡꯅ
पानखिरम्मी वारी असी नुंगाइबिरगदि लाइक तौबिरमो कमेंट तौबिरमो अदुगा चैनल असिदा नौना संबिरकपा ओइरगदि चैनल असिबु सब्सक्राइब तौबिरमो हौजिक अमुक तामिनरसि सुरस अथोकपंगी वारी मिहात पुंग ओलबा मगोसांगी खुंगंग वारी असी फिलीपींस की यामना थाजनबा अरीबा फुंगा वारी सिंगी मनुंगदा अमने असोई अरान यावरबसु ताबिरिबा सिंगना ngakpigani थाइना ममांगैदा फिलीपींस की मनुंग यामना हंजिनना लैबा खुंगंग अमगी सिदाइदा मगोसांग हाइबा मियोई कांगलुप अमखग खुंदादुना लैरम्मे मतम अदु यामना साखुत्रिङै मतम ओइबना लैवा तिनवागी महै यामना थाजनै अमना अमबु नमथनबा होटनै हारिबा खुंगंग असिदगी इराप लाप्तना यामना सुकपा उमंग अमसु लैरम्मे हारिबा उमंग असि मी अयाम्बना संगबा किन्नरम्मे मरम हाइबाबु मियोई सावै तौबा कांगलुप खरा उमंग अदुदा खुंदादुना लै करिगुम्बा हारिबा कांगलुप असिबु थेंगनरबदि हिंगना खग हलक्ते हाइबा असिनी तसेंगनमग हारिबा उमंग असिदा ममाइना गुम्भीर ओइबा मसाना ताइबंग मी ओइबा मतै मनाव अमा लैरम्मे हारिबा अकीबा फंगलबा मतै मनाव असिना थेंगनबा सा नत्रगना मियोइबसिंग फादुना हातुना सारम्मे अदुम ओइदुनासु मदुगी ओना तैनबदा मखोइगी मसानुपा अमा पोक्लम्मे हारिबा मसानुपा असिगी ममिंग सायान हाइना गुम्भीर मानबी ममा अदुना नुंगसीना थोनबीरम्मे मपा ममा अनिना गुम्भीरगी सक्तम मालबसु सायानदी चुंग फिराल साबा यामना मसक मतौ फजबा मियोइबगी सक्तम ओइरम्मे उमंग अदुदा लैरिबा मखोइगी कांगलुपतगी सायानना पुमनमक्तगी खेतनै महाक्ति मिसा सादे वाखल लौसिंगसु असुक्की मतिक लैरम्मे मखोइगी कांगलुपना अहिंगबा साङा चारबसु महाक्ति मसाना थाजबा महै मरोंग उहै वहै कया साबगी अपाम्बा लैरम्मे मरम असिमकना महाक्की मपा ममागा महाक्का हिरम खुदिंगमक्ता मोट खेतनरम्मे मतम अयाम्बदा सायानना उमंगदगी लोना लोना थोक्लक्तुना मगोसांग खुंगंगदा हेक हेक कोइबा चलम्मे असुमना महाक खुंगंग अदुगी मियामगा तोना तिनबा हौरक्लम्मे खुंगंग अदुगी मियामना सायानबु गुम्भीर मकोक पानबा कांगलुपकी मियोइबनी हाइबसी खंगलमदे मतमसिदा मगोसांग हारिबा खुंगंग अदुगी कुलाकपगी मसानुपी मसक मतौ यामना फजबी लौसिंगसु यामना लैबी अमखक लैरम्मे महाकी फजरबा सक्तमदा मिपुम खुदिंगमक्की सक्ना सोनफम ओइरम्मे हारिबा कुलाकपगी मसानुपी असिगी ममिंग दानेपान कौरम्मे दानेपानगी फजबना खुंगंग कया लाना संतोखरबदा मपापुंग खुलाकपना मसानुपीबु गुम्भीर मकोक पानबा कांगलुपना फाखिनी हाइबगी अवाबा फाउरम्मे मरमसिना मसानुपीबु कोंथोंग वांगमा लालहलमदे दानेपानगी फजबगी वारी खुंगंग अदुदा वारी नरबदा खुंगंग अदुदा कोइरकपा सायानगी नाकोंग यौखिरम्मे सायाना दानेपानबु उबा फंगजबसु महाकी वाखलना कयामुक यामना फजरमगनी हाइबा असि महाकी वाखल ओइरक्लम्मे तसेंगना महाक मसक उद्रिबा नुपी अदुगी वाखलदा नुंसी मैसाकना ngaure महाकना दानेपानबु नुंसी हाइबा वाफम असि खरा खरा असुम वहै खुदिंगी यावरकपदा दानेपानगी असानबी मनाइनुबी लियाना नोंगमा कैथेलदा पोट लैबदा ताहौबदगी खुलाकपगी युमदा लाक्लगा पाव अदु असुमना तम्मे इता नुक्सिबी अइना ngasi कैथेल कारुबदा सायान हाइबा पाखंग अमना नहाक नसा तहंदना कोइहौरे कमदौसिगे दानेपान खुम्मे लिया असेंबगिरो नहाकी वाफम असिबो इस किजरेदा आइदे इता कीगनु अफबा मी माले मसक मतौ असुक्की मतिक फजै चुंग फिरालसु ओंथोकना साख्रे महाक तौना फजबा पाखंगदी पुनसीदा उजद्री अइहाक्ति तानिंगदेदा लिया नंगना भाब अमुक फबिरनु करिगुम्बा नुपादो गुम्भीर मकोक पानबा कांगलुपकी मियोइसिंग ओइरमलबदी अइदी मांगजरेदको अदुबुदी महाकना कैदौबा ngamdoino अइनबु मयाद्रबदा इसा तादना कोइजे सनुदा मसी हाइदुना
मखोई अनि नोकमिन्नरम्मे असुमना नोंगमा निनी लैरबा मतुंगदा लियादु मकोक मरु खुमजिलगा कैथेलदा पोतचै लैबा लाक्लम्मे हारिबा नुमित अदुसु सायानबु लियाना उरम्मे तसेंगनमक लियाना सायानबु पामजरम्मे अदुबु ममाय ममित खुमलगा लोना यंगलगा मयुमदा चटखि असुमना था खरगी मतुंगदा सायाना खुंगंगी मी खरा थादुना दानेपानबु पामी लुहोंगजगे अयाबा पिबियो हाइदुना खुलाकपगी मफमदा हाइबा लाक्लम्मे सायान वाखल लौसिंग लैबना महाक्सी गुम्भीर मकोकी सागैनी खंखिदनबा उमंगी सिदाई अमदा मयुम तोपना सादुना थौरांग तौदुना थमलम्मे हारिबा युम अनौबा अदु खुंगंगी मियोइसिंगसु खंगबा मरमना सायान असि असंबा मियोइनी हाइना खन्नरम्मे खुलाकपना सायानगी युमलै कैरे मनाई मसल थादुना यंगहल्लबा मतुंगदा लुहोंगबा अदु यारे मसिगी मतुंगदा साउना लुहोंगलम्मे पुमनमक ओइदुनासु वाखल लौसिंग लैबी दानेपाना सायान हाइबा मियोइ असि मगोसांग कांगलुप्ती नत्ते हाइबसी खंगलम्मे मरमसिना महाकी महुत्ता लियाबु ओइना लुहोंगलम्मे लियासु दानेपानगुम मसक फजदगसु थोइदोकना सकहेनबी नुपी अमनी यामना लुरिबदी सायाना दानेपानबु असेंगबा मसक उखिदबना लियाबु दानेपानी हाइना खनख्रे असुमना लुहोंगबा लोइख्रे थौदोक असि सायाना महाकी अकीबगी मसक मतौ ओइरिबा मपा ममा अदुता ताकथोकलमदे मरमदी मखोइबु उरुबदा दानेपाना वांथखिगनी हाइबसी महाकना खलम्मे मतौ असुमना ओलकपा सहीदा सायान अमसुंग दानेपान साबी लियागी मसानुपा अमा फंगजरम्मे थाबुम खरा लैरगा अंगांग अदुना सन काबक काबक साबा हैरकपा मतमनी लिया मसाबु तुम्बा थेंबा ओइना नाउसुम इसै अमा सकलम्मे इसैगी मरोलदी असिनी इमागी इबुंगो नुंसीबा नमा ओइबी लियासे सकहेनबी दानेपान सादुना नपाबुंगदा वाइथुंगले असुक फबा इपुरोइबसे दानेपान हाइबी अपंगबीना अइंगोंदा खुदोल ओइना पिबीरे असुमना इसै अदु हंजिन हंजिन अंगांग तुमद्रिबा फाउबा सकलम्मे हारिबा मतम असिदा सायाना लौबुक्ता मही मरोंग थारुरगा हलकपा मतम थोकलुबना थोंग मरुमदगी लोइना ताहौरम्मे सायानदु दानेपानकी नमथाक अदुगिदमक लमन सिंगे हाइना खलम्मे अदुबो असिंगबा मी ओइबना करिमता वाफम अमता कांथोकलमदे मथंगी नुमित्ता महाकना लौबुक्ता चलमदाय मतमदा महाकी नुपीगा मसागा तुरेलोम थंगबा लंबीदा नुमित युंगबा मतुंगदा चाक इसिंग थिलउ हायरमलगा थांग तेन योपाक थांजौ पाइदुना चटखिरम्मे महाकना इरई कलबा तुरेल अदुगी इमाइदा वागी उरोक थोंग अमा सारम्मे लियाना मपुरोइबना हायरमबा मतुंग इन्ना नुमित अदु मथेल कया थोंगदुना मनमदा अंगांग पोरदुना मपुरोइबगी चाक थिनबा लाक्लम्मे वांगमदा मपुरोइबना उरोक थोंग अदु लालगा लाउ हाइना लाउरक्खि मतमसिदा लियाना अंगांग पोना पोना उरोक थोंग अदु लालगा मयाई सबुक यौरक्पा मतमदा सायाना यामना खुलै थुना चेंसिलक्तुना थोंगदा पुल्लिबा थौरी मचिनसिंग अदु महाकी सिंजंगना कथटलम्मे ओंथोकपगी मतौनी थोंग अदु तटलबदा लिया अमसुंग अपिकपा अंगांग अदु अकनबा इसिंगी इरैना लाक्सिनदुना अदुमक लुपख्रेतो ओइरिबा मतौ अदु उबदा सायान यामना पेना नोई महाकी महौसागी माइथोंग ओनखिदुना ममाय ममित पुमनमक अकीबा फंगलबा गुम्भीरगी ममाय ओलकलम्मे अदुगा अचौबा सिंजंग अदु पाइदुना लाक्लम्मे मगोसांग खुंगंगलोमदा लाक्लगा थेंगना थेंगनाबा मिपुम खुदिंगमक सिंजंगना मतुप मतुप कक्थटलम्मे मी कया कपना लाउनदुना समजी खाइनदुना माथ्वाई हिंगननाबा सेनरम्मे ओइरक्लिबा फिबम अदुदा खुलाकपगी मनाई खरा सेनखिदुना खुलाकपदा खुलगी नुपी अंगांग खाक्तना सायानना हलहौरे हाइदुना तमलम्मे पाउ अदु तारबदा खुलाकपना मसानुपी दानेपानदा ओनसिनदुना हाइरम्मे इपागी इबेमा मसिदा थोकननाबा नहाकना सिनखिबा थौरांगनि हौजिक्ति अइखोइ पुमनमक सायानगी मखुत्ता सीबा ताबने महाक्ति सामु सामगी मपांगल लैबा मीनि इपाबु करी तौ हाइबनो वाजरबा मपाबुंगी वहाई ताबदा दानेपानना खोम्मे सुमी पाबुंग पुमनमक अइगी मरमगिनि
ꯑꯩꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯇꯥꯏꯁꯤꯟꯅꯕ ꯀꯅꯥꯅꯁꯨ ꯉꯝꯂꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯃꯍꯥꯛꯄꯨ ꯃꯥꯌꯣꯛꯅꯔꯒꯦ꯫ ꯑꯩ ꯊꯃꯣꯏ ꯌꯥꯝꯅ ꯀꯟꯕꯤ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯗꯥꯅꯦꯄꯥꯟ ꯈꯣꯡꯂꯩ ꯊꯨꯅ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯈꯦꯡ ꯇꯥꯅ ꯆꯣꯠꯂꯕ ꯁꯥꯌꯥꯟ ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯤ ꯍꯥꯠꯅꯅꯕ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯗꯥꯅꯦꯄꯥꯟꯅ ꯁꯥꯌꯥꯟꯒꯤ ꯃꯈꯣꯡꯗ ꯀꯣꯜꯂꯒ ꯍꯥꯏꯔꯝꯃꯤ, ꯂꯥꯟꯖꯗ꯭ꯔꯕ ꯃꯤꯌꯥꯝꯕꯨ ꯑꯩꯍꯥꯛ ꯊꯛꯀꯤꯗꯃꯛ ꯀꯔꯤꯒꯤ ꯍꯥꯠꯄꯤꯔꯤꯕꯅꯣ? ꯅꯍꯥꯛ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯥꯏ꯫ ꯅꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯗꯥꯅꯦꯄꯥꯟ ꯑꯩꯍꯥꯛꯅ ꯌꯥꯔꯦ, ꯁꯤꯡꯖꯪꯗꯣ ꯊꯥꯗꯣꯛꯄꯤꯔꯣ꯫ ꯁꯥꯌꯥꯟ ꯅꯨꯄꯤ ꯑꯃꯒꯤ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠꯅ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯤ꯫ ꯗꯥꯅꯦꯄꯥꯟꯁꯨ ꯁꯥꯌꯥꯟꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯈꯨꯠꯂꯥꯏꯅ ꯄꯥꯜꯂꯕ ꯁꯖꯤ ꯑꯃꯒꯨꯝ ꯁꯛꯐꯝ ꯈꯪꯑꯣꯟ ꯑꯣꯟꯈꯤꯗꯨꯅ ꯂꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯇꯔꯨ ꯇꯔꯨꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯣꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯈꯤ꯫ ꯁꯥꯌꯥꯟꯅ ꯗꯥꯅꯦꯄꯥꯟꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯍꯥꯛꯀꯤ ꯈꯪꯐꯣꯛꯁꯪ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯌꯥꯟ ꯑꯃꯁꯨꯡ ꯗꯥꯅꯦꯄꯥꯟ ꯌꯨꯝ ꯄꯥꯟꯗꯨꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯃꯃꯥꯏꯅ ꯀꯩ ꯑꯣꯏꯕ, ꯃꯁꯥꯅ ꯃꯤ ꯑꯣꯏꯕ, ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯤ ꯑꯃꯅ ꯃꯒꯣꯁꯥꯡꯒꯤ ꯈꯨꯡꯒꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯀꯌꯥ ꯆꯠꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯔꯜ ꯃꯊꯨꯝ ꯃꯨꯟꯕꯤꯕ ꯌꯥꯗ꯭ꯔꯒꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯣꯏꯗꯕꯅ ꯈꯨꯂꯥꯛꯄꯅ ꯁꯥꯌꯥꯟꯕꯨ ꯀꯧꯔꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯦ ꯑꯃꯁꯨꯡ ꯃꯤꯆꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯒꯤ ꯋꯥ ꯇꯥꯕꯗ ꯁꯥꯌꯥꯟ ꯍꯥꯟꯅꯒꯤ ꯃꯍꯥꯛꯀꯤ ꯒꯨꯝꯚꯤꯔꯒꯤ ꯁꯛꯇꯝ ꯑꯣꯜꯂꯛꯇꯨꯅ ꯀꯩ ꯃꯃꯥꯏ ꯄꯥꯟꯕ ꯀꯣꯃꯣꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯂꯥꯟ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯣꯃꯣ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯁꯤꯡꯗ ꯍꯥꯏꯅꯕ ꯀꯩꯕꯨ ꯀꯩꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯀꯣꯛꯅ ꯀꯩ ꯑꯣꯏꯕ, ꯃꯁꯥꯅ ꯃꯤ ꯑꯣꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯣꯃꯣꯒ ꯁꯥꯌꯥꯟꯒ ꯐꯅ ꯀꯨꯏꯅ ꯊꯥꯡ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯀꯣꯃꯣ ꯁꯥꯌꯥꯟꯒꯤ ꯃꯈꯨꯠꯇ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯀꯣꯃꯣ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯈꯨꯡꯒꯪ ꯁꯤꯟꯕ ꯊꯨꯡꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯂꯕꯗ ꯀꯣꯃꯣꯒꯤ ꯃꯌꯥꯝꯕ ꯀꯣꯕꯣꯅꯤꯌꯥꯟꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯁꯥꯌꯥꯟꯕꯨ ꯐꯥꯅꯅꯕ ꯂꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯥꯌꯣꯟ ꯍꯩꯕ ꯀꯥꯡꯂꯨꯞ ꯑꯣꯏꯕ ꯃꯔꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯁꯟ ꯂꯥꯕ ꯑꯃꯨꯛ ꯑꯣꯜꯂꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯦꯟ ꯂꯥꯕ ꯑꯃꯨꯛ ꯑꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯃꯅ ꯑꯃꯗꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯆꯥꯡꯌꯦꯡ ꯇꯧꯔꯝꯃꯤ꯫ ꯃꯃꯩꯊꯪꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯆꯧꯕ ꯉꯥ ꯑꯃꯃꯝ ꯑꯣꯟꯗꯨꯅ ꯇꯨꯔꯦꯜꯗ ꯆꯣꯡꯊꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯟ ꯑꯗꯨ ꯊꯥꯕꯨꯝ ꯀꯌꯥ ꯁꯣꯛꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯂꯥꯟ ꯂꯣꯏꯕ ꯉꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯈꯨꯂꯥꯛꯄꯅ ꯂꯥꯡ ꯍꯨꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯄꯨ ꯉꯥꯖꯥꯎ ꯑꯅꯤ ꯑꯣꯏꯅ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯩ ꯊꯥꯗꯨꯅ ꯑꯅꯤꯃꯛ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯌꯥꯟꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯂꯣꯏꯈꯤꯔꯝꯃꯤ꯫